Good evening. I see tang home dagi I health condition si falaktaba aduna I see hospital ge ICU da I laibani adabu I tutor handle tawriba farm aduna koi hoji yamna controversial oiba hijab ki matangda hairako matamda farm duna mahangna ikiba tweet tawkiba do ai isana handle tahodaba farm aduna handle tawkibani aduna farm adu koi khudaktagi lokthokre suspend tawre makoina handle oidre aduga ngasi khaktadagi aise mapanda covid ki anawa laibadagi ngasi se aibu doctor na advice ro ngasi khatana inthokjarakasi aduna madu singdo akoi punong na khangi madadi India is a secular country to BJP na plus secularism da thazaba adugumba dolamani aduna manipur gi leiriba tongan ba furuk kaya sahi cha kaya dagi sana sinana nungsinana leiminana panghaktani aduna maduda koi chena thajaba thamje amasung Bharatiya Janata Party gi adugumba सबके साथ सबके विकास सबके विश्वास सबका प्रयास अदुदा याम थाजजब मियोय मनी अदुना कनागुंबा फुरुप अमतदा मदुना यामना नुंगाइतबा यामना नुंगांगबा पोक्तना ngasi tongan mafam kharada protest tawba police na lathi charge tawna singba kaya yaugibado ai yam thina yam nungaijade maramaduna santi raksha thamnaba honabada amasung maihoron dagi leraknaba chana sinanabagi nuksinaba se akabai thadokpa yade haiba wafam kharsi thamjabaga balina adugumba tweet tawriba farm ado amuka sohanna ina haijari basini ehak isana tawjabana sade farm amana tawbani farm asi akoi ngarang mak akoi suspend tawjagrabani haiba wafam se hang mayam da singok chale